Laibak asigi mafam sinba thungna pangthokliba Mahatma Gandhi laikhidabagi humfutara taret suba ningsing thauram amadi Laibak asigi ningtam ihauda laikhidraba singbo ikai khumnaba oina pangthokliba Martyrs Day thauram state asida su paksana pangthoknakre state ki thakta thauram asi laingakna sinduna BT Road Laiba Gandhi Memorial Hall da pangthokhi Thauramadu Governor Ajay Kumar Valla Amadi Chief Minister N. Biren Yauna Laingak Asigi Minister MLA Amadi Makok Thongba Official Singna Mahatma Gandhi gi mitam da laikatuna luchingba asigi mafamda ikai khumnaba utke Thauramasigi manung channa sarukya khiba miyamna mitkup khara tumina leptuna amadi ahoba makholgi siren khongduna laibak asigi ningtam ihauda laikhidraba singbu ikai khumnaba utke numit asiga iroinana lamdam asida nena taba purakpa oirasanu haina Chief Minister N. Birena lamdam asigi miyamda yaifa paujel pikhi Harus cinta tungna pangthoi ba Martyrs Day koi Manipur da show Honorable Governor adu Honorable Minister sing Honorable MLA sing koi miyam yauna pangthoi adu Manipur ki miyam da Madhya Bharat ki miyam da ngasi sumba Martyrs Day sigi mari lena na ayai pa paujal pijari. Thank you.